Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokchari ngasi amuk lobirasi Natheikhraba Echel 18 suba tangkhak Ruhan mamaga loinena bazar dagi langlaururaga halei mayum yaubaga Thoibi Sanada call tawri Hello kaidawrige ai halei da kaino kaita chalurino Haima ngasai ai imaga langlauminaroge haridubu Oh, aidi kaurredana. Kauni nang. Ho sono chure, adugini. Ho sono chure hidak to loikrabo. Loikre, khara leibiro. Hoi hoi. Ado, ai hausi hostel da changdore. Ai haigalage, nang amta ai thinbiyo hostel fawbadang. Nang bo hayeng changni na haidaine. Exam do kuiramdre. Wardena nang asi lakta yararena hayi adugini. Sono sidi lao ngairam lage Ruhan firol amuk sechillaga leiri nasu halakpagi warabanina chara wanaba singju leiruraga changlei Ruhan su Thoibi Sanana yoraktore hairakpa aduda thoglei nas ka Ruhan ga thongan da thengnei nangna kadai da muk chatoriba Ima asaifo da tholuge nangko asaifo hairaga yamna kuiko handak marakse nang kaino ma tawi Napa halakringaida thuna hanjarau Hoi Thoibi Sanasu phone tawrakpa lepte phone lakpagi vibration kingdi Kanai phone oduna Ruhan khumdi Ima ai thengi chalukige Ima ai thengi chalukige Nas Ruhan chatkhiba mai kaidi yenglaga lehawi Angau basidi Ruhan Lilong Bazar da bus ngaiduna lei phone chu tawri Ayu soy puk piyawre kaida leirage Aidi Lilong Bazar da lei Phone adum payu ko Hoi hoi Minute manga muki matungda Lilong Bazar yawre Ruhan su bus aduda kakhalakpaga famthabada ngairi Ruhan hoigi laikai gi mi amasu kakhalai Ruhan na mi adu ure As aidi ba pilabani Kari tawrage Aikhoigi khangnaba mi am kare Nangi ruman yawbro Yawi Adum te piro Thoibi Sanasu Rumando piri Rumana duna mamai do khumjinki Numit ado Ruhan jogging lilakpanina makok do khumjinki Nupa adusu Ruhan lomda munna yenglei Nupa adugi mataw aduga Ruhan gi mataw aduga nokning mankraduna nokthorei Thoibi Sanana noklakpa aduda Kaino nangna nayakhigaliduna Natawda yang nokning lakpa Nokning gani nang Thoibi Sanada kaksi na hali Ayo, naye Amukasu nofe tawri Nang yam nokning bra Thoibi Sana Ruhan da onsilaga nokli Ruhan su magi matawa duda nokli Kalak pelida Tomtin su thabak halakpada hospital aduda lakli Tomtin su ICU gi mapanda leiri Regina gi room da changlei Regina, aigi tausibo Hauzik phawgidi asmaina leirisini Tomthinsu haifam tawfam khangdre haina numit 8 ni di hairakle mamanaba singsu nungtigi laktuni yengsili numit 8 ni suraba fawba Ruhan gi phibam ado phagalaktraba duda Thoibi Sana hena mi pai ba haibadu oiri Ruhan gi saktam ado yengna mitlu pirangsu chinthari makhut adusu adum paisinduna leiri nang naba pharo kaidawrage mitto pangloba Nangna sumaina leiraga ai kari taw haibano Hey sorry bungo Mabo muktangdi kya tahan biyu ba Ai magi matawse yeng bangamdre Asuk nuksijaba nangse Ai gi oiba phangdana loiradra punsise Mapanda mayamdo Thoibi Sanagi mataw aduda nungaitana yengduna leiri Suras Thoibi Sana se ngasigidi kari chagrage Regina na Cha thakpadagi hena karimta chakidri Phare ai magi janaba kai kaino khara leibiruge Tomthin da amukhum lei ai sulake Suras ka Tomthin gana hospital dagi thoglei Malem ga Jos ka Amar ga sulai Amar kai jatuino noyani bo Thoibi Sanagi kai kaino janaba khara leibiruge tawbani Adudi aikhoina suleiri leiruranu lao changlase Amuk makhoi manga do punna changminare Memina
Thoibi sanagi chanaba pusilaga changai jo soina leirakpa sem komla su pusinduna changli Thoibi sana makoina them duna pizari asumna numit 13 ni sujankhre Thoibi sana washroom da chaluraga changakpada Ruhan gi makhut tapna lengai mamitsu tapna panglei Thoibi sana manakta harauna chensili Regina thuna kauduna makoisu loina chensilai Regina su Ruhan bu yengli Regina harauna Ruhan gyan tarabo Ruhan su mamito tabla panglai aduga kaida leirino haina ngakna koilei leiduna yengi Regina hospital dani nangna leirise gyan tarakladuna wanaramba mayamdo waba kharadi fanarakle Nurse amani laklaga ICU dagi Ruhan bu warta amuk pusilai Thoibi sana su adum yauri Thoibi sana gi mataw aduda ngakni yengduna leiri Ruhan di wa hangba sungamdi ayukta Thoibi sana Ruhan gi manakta changlei Good morning Ruhan su nofet tongna leiri Ruhan hogatningbagi sign tawrei Thoibi sana na ngaklaga famali Sakira su lakli Sakira na brush to pairaga brush to holi Ichau mai se ta thokse Ruhan karimta khumde mona duda amuk nga haladuna Thoibi sana na BP do mu check tawri Ruhan su mayamna tawbado adum yari Sakira su chanaba purei Thoibi sana na Ruhan bu chanaba illi chaba loiraga hidak amuk pizai hidak pijaba loiraga makhut makhong do amuk chamthok piri chamthok pa loiraga Thoibi sana na thoki Regina su amuk changlei Good morning Morning Thoibi sana amuk su changsilaklaga lepaga leiri Regina Thoibi sana don silaga BP check tawraba hojike tawre adudi nang su khara potharo warani yanida yadi Sakira da amuk ansilaga Sakira thoiga tawraga kai kaino khara jaminarro ngaihak leiraga na su lakle prem ga loinana prem Sir Ruhana ai nanga wari khara sadole Prem na mukhum lei Hoi sir yaye Sir gi janaba khara pujarakpani ai shu nahandagi lakadabani ai somda thabak chindana kaisu kaideda Sakira su Thoibi sana don sinduna Iche kari no khara charusi lao Hoi Thoibi sana su phamlambadagi fathaugalakpada makok ngaurei kok siam ngawe Regina pakhatna chensili kari tawre thoi kok se yamna ngawe Ruhan Thoibi sana gi mataw aduda ngakpana loikhre Sakira Iche adudi asongi bechi da oina pothase Sakira na Thoibi sana bu ngakladuna bet aduda hephalli Sakira na magi bekte yauriba fi amana supchinbi Memi su Thoibi sana gi manakta pakhana chelaktuna BP check tawri BP su yam low oiraga leirami Regina na amu Thoibi sana gi masa pairaga check tawri Memi drip ama kapnaba tawse masa su sole adunani Hoi mem Memi na tawraga Thoibi sana masa kankhanaba drip yali masa do chokthabana maram oiraga Thoibi sana tumthaki Ruhan di ngakna dum yengduna leiri Nas Ibungo ima horena mulake Ibemga noigi chana thaknaba puraga mulake ko Ruhana Hoima Prem na mukhairei Sir adudi aisu horena mulak charage Ruhan Hoi Nas ka Prem ga chatkre Sakira su punna chatkre hospital da leiriba amotpa fi da puraga Tomtin hoidi mapanda leiri Ruhan Thoibi sana na tumliba maikai di yengduna leiri Regina di Thoibi sana check tawri Thoibi sana tumkhiba duda ma swaipet yenglaga thoki ge tawi Ruhan Regina kari haige warm ta Regina Ruhan gi manak ta changsilaga tapna fami kari torage magi sibu Regina nofit tawna Ruhan mase nangna gyan tadana leiringaida tumba chapa khangdana nangbu senaraga laklibani nangi haksang adusu I darkar tarakpana mangondagi pibani magi thamoi angakpani mana nangbu hauji pawba nungshirangani haiba ai thajadi
Nangna 14 days gyan tadana leibado madi nangbu yengna ahing tumdana nungan kiba ngaktani. Nangna gyan tarakpa mikup aduda mana kaya da harauzakiba. Nurse ama Regina ko changlei. Ma'am, OPD matam oire. Regina gari du yengi. Laage. Ruhanda amuk onsinduna. Sir su pothabiro, ay amuk lake. Regina Thoibisanagi manakta changsilaktuna haifet yenglamlaga thokre. Ruhan Thoibisanana adumna tawramba aduda Thoibisanabu hena nungsirakle. Asibagum ningaidana tumduna lairibi Thoibisanadi yengladuna. Nangna aibu asi yongna nungsiramba aise kayada laibak fariba. Thamuida takiba ahanba saktamsu nangni. Nangtabu lainingoiduna lakpani. Punsida nungsiba karino khanglamdaba aibusu nangna nungsiba tambikibani. Nangtabu nungsibana angawba oiriba thamoini. Pallasina nang aigi punsibu leithak lekha walhaleko. Ruhan su tapna hipthaduna Thoibisanabu nungsina yengli. Pi adusu taithokli. Ngahak leiraga Thoibisana mikap tholei. Thoibisana haugalakpa aduda thuna nurse ama kawi. Sir, aibu kaubibabu. Sister Semta. Nurse aduna Thoibisanagi manakta changliktuna yengli. Sister, hakchang khara nungairabo? Drip se loire ama muk sindokse. Sister su adum pothabiyo. Thoibisana hiplaga leiri. Drip aroiba adu puraga nurse adusu amuk thoki. Thoibisana Ruhan di yenglei. Mitki pisu sinthari. Ruhan su adu mangai. Khara nungairabo nangbo. Thoibisana nungaire haibagi mangak hairei. Ruhan manakta leiriba phone adu lauduna phone tauri. Magi bodyguard ama changsilei. Sir, kari? Ruhan magi purse tagi ayawba paisa khara lauthoga piri. Chanaba kari no khara leiro. Funny sir. Victor su machi nai haibaduda lakli hospital aduda. Victor su Ruhan gi manakta changsilei. Chanaba khara su purakli. Magi manakta changsilaga. Tamo, hakchang khara nungairabo? Ruhana. Nungairi. Tamo, se tamo na janaba purakpani. Karigi puraklino? Puraktrasu yarabase. Tamo, nui chese. Victor amuk machegi manakta changsinduna. Je, yumda pau haisira. Thoibisana tapna. Yumda pau hairaga karibu kana dorige. Piruno amta. Adu iche, ai phiro khar purakpani. Aidi class ani yaramdana adum laklabani. Karigi nangdi class ani miss tawraklino? Ichegi phibam sidabu. Phare. Adudi ai pothagi ngahe. Victor su ngahak tumina lei. Memi amuk su changaktuna check tawri. Drip su loisilakli. Kari no chanaba tawse ai semlake. Ai karimta chaningdre. Chaningdaba yarui ai purakeko. Victor su changsilaga. Je, kari chaninge champut puraga lake. Hainari kanda Nas ka Sakiraga su lakli. Ruhan gi chanaba purakli. Ruhan, Ima, champutse magi khara pibiyo. Aidi kya chaningde. Nas, Thoibisanagi manakta changsilei. Icha Thoibiye khara nungairabo hakchangbo. Se, champut purakli. Chasiko, Ima inbirake. Memi na ngakpiraduna haugali. Aduga Nas na champute inbiri. Nas ki mataw aduda Thoibisana mapukning nungsirei. Nas, karigi kaplibano? Se, kapkanu se. Ima. Nas, kari haige? Se, kapkanu se. Warani. Sidagidi Ima su ichagi nakta toina laktini. Ado Ima hayeng su kari purauge. Champut puro hairo. Thoibisana hoi haibagi mangak hairei. Jos, magi nupiga loinana Ruhan ga Thoibisanaga na chaba yanaba kari no lairaga purei. Ito, hakchang karisu tawdre ko? Tawdre. Se, kai no chanaba se purakpani. Kaigi purei no, puraktrasu yarabse. Jos, magi nupida ansinduna. Se, namani bisigi chanaba kai no purakpani. Amta pibiyo. Aduga wari su khara sanabiyo. Hoi. Jos ki nupido Thoibisanagi manakta changsilei. Aduga bed aduda famthaduna.
Ita, hakchang karisu tawbidre ko. Tawdri ita. Se, ita na chanaba khara pubirakpani. Ado ita gi samse loina pulli. Samse phajana hatpige ko. Hoi yaye. Thoibi sana tapna hogali. Aduga Josh ki nupina samje to hatpiri. Hero gi manakta lay pipase khara kiraga legadawani. Kidragadi moini yengpiba natteda. Thoibi sana magi wahaya aduda nofit tawi. Josh, ai hayeng changba tare. Adu itaw, aina amuk tholakpada nangi paw nungai bata halu ko. Ruhan su noktang nokli pakhumdi pide. Nungsidra, Thoibi sana se. Man nangi damakta asuk yamna wajabani. Aikhoidi magi khanbada mittagi pitaba khanghaudi. Pharese, chaga thakise. Ruhan, mapanda kana kana le. Sir, aikhoi leije. Cha mari poro. Funny sir. Nupi ani dusu samjet hatpa loiraga sambini lonbiri. Ita, saksisu khara kesiko. Horen yangakpada phajanaba. Regina su magi mathau loiraga makhoi leiriba ka aduda changlei. Regina changlakpa ubada. Hey, Regina. Hi, nui amadu laktra. Lae, tu, aada leire. Regina su nupi ani gi manakta lakli. Ita se ketharaga leiramene. Mana ke birini. Khara ke bidradi hero ne yengbiroina tawrini. Nupi ahumdo nokli, cha su puraktuna thakli. Wari kaya sanaramlaga chatkre. Josh ka magi nupi gasu. Nurse ama laklaga BP check tawri. Adum low oiri. Regina. Thoi, aisu chatlage. Duty loire. Aina sister singda loina sinaramlabani ko. Hoi. Ado, no ima hoidasu haibadi yabani. Hairaga karibu kana durige. Babasu makhongsu patre. Hoise, adudi ai chalage ko. Nang horen washroom changningasu mi adum kawo. Potharo potharo. Regina su Ruhanda su chatlage hairamlaga thokre ka adudagi. Numidang oisilakpagi ka adusu mai thalai. Ruhan khara pharakpa aduda lairi khara paduna leiri. Thoibi sana adum leiri. Shopping chatkiba magi bodyguard chu lakli. Sir, hojikse traffic jam yamna oi. Luhong panthago ibasida. Yare yare. Sir, ataisina Thoibi sana da yengaga. Aigi ama ni se khaktani. Ataidi magi ngaktani. Mangonda piro. Funny sir. Thoibi sana su phone da kari kari no yengli. Ma'am. Thoibi sana ngakna. Kari. Poche sida thamjaram lage. Kari no sibo. Ma'am gi dress ka chana ba kharagani. Sir Ruhan pirakpani. Thoibi sana Ruhan de yenglei. Ruhan larik paraga leiri. Thoibi sana su hoi mai haide. Ikai bana di loirabani. Bodyguard tu su adum chatkre. Victor da phone tawgadabasu phone paidrabani na tawrudre. Victor su chak puraga machi gi manakta lakli. Je. Now. Chakra purakpani che. Oh. Hoi adu now. Nangna phone paidabsi nungaite. Se. Phone ama leiro. Natraga online dagi oina leirase. Hoi che. Tha khudingi thibido adu oina leirase. Ituga se loina kaina dawrabani da che. Hoi hoi. Adu che chakra purakpani. Hoi. Adu now. Nangsu exam kuidrabani na university da adum chatluko. Hoi che. Ado champuchu yaurabani. Che hojikti pungsu yam nangali. Taruk ta da ngari. Pung nipan adai da charo. Ado aichu chalage ko. Chalo chalo. Thoibi sana magi bag tagi phone ama lagthorei. Aduga. Se. Sim se hapcharo. Aduga matam khara pairo. Victor su harau harau phone do lauraga Ruhan gi manakta lai. Tamo, nupa thou ko. Victor su nok nok tana chatkre. Ka aduda Ruhan ga Thoibi sana ga khaktang leiri. Table aduda leiriba lairik to lam gi tawi. Adubu phangdre. Thoibi sana na tapna hogatlaga Ruhan gi manakta lakli. Lairik to piramlaga amuk magi bed aduda lakli. Thoibi sana Ruhan gi matawado loni yengjari. Nofit nofit tawraga. Ruhan su amuk yengli Thoibi sana da.
Ruhan onthoraqpada Thoibisana yengsinadaba saraga leiri. Ngehak leiraga Ruhan ga Thoibisana gi chanaba puraga changlei. Sir, chakse. Hore ngehak leiraga charage. Sister su charagera inpiraklage. Yanida kona charage. Puk su khongkalai adum chare nurse aduna inbiraduna Thoibisana Ruhan de yenglei. Adu sister, aisu hayengdagidi thabak tawba yarani. Ruhan Thoibisana de yenglei. Sir da hainabana fani sister. Chumme. Nurse adusu colleague singdo puraga chatkre. Thoibisana chak to charaga magi tawfam thokpa adum tawri. Ruhan su larik to adum pari. Thoibisana di mamanabi sing aduga WhatsApp ta chat tawnari. Message set ta. Premi. Kamai lerige madubo. Kari tawrino khangdi. Haifet yenglaga larik pari. Kari parino. Khangdeda. Yengune. Dalihe. Hoine, chakpu charabo. Aidi chare, madi chadri. Chatlo adudi inbiruro. Regina na amu. Ho chani, chalo inbiruro. Noisidi ba. Chalo, hidak pijanaba matamoiraktore. Chatlo ba. Ruhan su Thoibisana da haifet yengli. Thoibisana tapna kumtharakli. Aduga leiriba tiffin ado hangdoklei. Hidak chabagi matamoiraktore. Chakse khara. Ruhan hoi mai haide. Thoibisana na tawriba ado adum yengduna leiri. Chak khara haplaga spoon aduna totlaga illi. Ruhan di adum yengduna leiri. Khara chasilo. Ruhan adum yengduna leiri. Thoibisana gyan taraduna makutto hamdoga makuna muk illi. Handakti Ruhan su chari. Ado sir, hayengdi ay duty amu haurage. Ruhan kumdi ising do amuk thai. Chaba loiraga makutta hamdokle. Ngehak leiraga nurse amasu jangsilei. Sir, chak charabo. Chadradi charase. Chare. Oh, Thoibisana na adum illamlani haibasi gyan tare. Colleague singdo puraga thokre. Thoibisana na hidak to amuk illi. Chaba loiraga Thoibisana su hippaga leiri. Ruhan su larik to adum pari. Ngehak leiraga magi bodyguard to changlei. Sir. Hayeng aigi phone amta chenko. Fani sir. Aduga hayeng. Prem su bodyguard aduda phone tawrei. Sir Prem phone tawrei. Piro. Ruhan da phone do amuk piri. Hello. Sir, hayeng interview se yaithok. Ruhana satkum lei. Yare, yaithok trasu adum tawro. Aduga document da sida check tawrage. Fani sir. Phone ado thamkre. Bodyguard to su thokre. Thoibisana tapna. Sir, naba farakpada ngairi. Thabak to khara pothabiko. Ruhan di kumdi magi thokpa adum tawri. Nurse amala aga amuk tapna hipthali. Aduga kaado mai muthalamlaga thokre. Thoibisana di phone da adum wari sanari. Mayam aduga. Hidak pijagrabo. Pizakre. Hayengdagi thabak tawge hairure. Kimta hairakte. Wa machet am pho haide. Hipthaba ngakpadi kanana tawge. Nangna tawbro. Tawde. Sister ni laga tawe. Ay adum yenglaga lei. Sangbiro adudi. Ado noy anigi se Korean drama ga malaktore ko. Is malaba natiye. Korean drama ga oiradi hit chatlani bema. Reality oibagi yadabagi wani. Ado mana sumaina parakpase aidi kayada harauriba. Aikhoisu hayenguna balake. Is ado aidi Jos luhongkibase thawaidi ti nungaite. Aduni aikhoina hana fongdolo di nangna yade. Ikai beni kaino adude. Ikairadi migi oi kitaba. Yareda amadu tumkrabo. Tumira tumdrira yanga tadi. Ngehak leiraga magi bodyguard aduna mai thalei. Bodyguard aduna samlaga washroom da changminaki. Thoklaklaga tapna famung aduda amuk hipalli. Ruhan mathanta chappa ngamdribanina mi amana sauraga ngaklaga chatlibani. Pare. Nuisu waramlani aigidamakta. Hello. Karisu tawroi. Fani sir.
सरगी प्रॉब्लम लेरदी अगी फोन सिदा अदुम हाइबिरो यारे यारे नोइगी फोन से अदुम पुजाग्रो फनी सर असुमना नोंगालेदुना थोइबिसना मसादो अदुम चोक्थारी अदुबु रुहानगी ममांगदा इकाइबदगी वाशरूम दा चंगुरगा फ्रेश ओइरुरगा लेरी निहाक लेरगा रुहान सो हौगले थोइबिसना तपना सौरगा फमली मोना मना ngaथालगा ब्रश तो तौबा लोरगा ममाइसु ताबा लोरदुना इसिंग लुम्बु लुम्बु साबदो अमुक पिथेई सर ngasi dagi ai thaba करी थबा